ngasi phongkiba tungan tungan ba manipuri sifong sing amasum thokiba thawdo wathok sing digi maroibe I paw sing khongosaraga manipur top channel gi maiketi gi myamna thamjagi ahan bada Eastern Express ta phongkiba maroiba pawkhra naga pistop ki oirakliba phibam da laingak NSN IM na khongpham handok loidabani zelia Nagaland Lenga Pairi United Democratic Alliance na hausi oirakliba naga pistop ki phibam asida center amasum naga group sing maruina National Socialist Council of Nagaland isak muiba NSN IM khongpham handok loidabani haukiba sei kunga manga si pistop sathaduna lakraba matung goroisin purakpa yabi oithokpa phibam laklaba matam asida NSN IM na tungan ba phiral amasum constitution lehengadabani haina khongpham handoktana leikiba asina khudong sadaba kya mayoknari United Democratic Alliance UDA gi chairman amasum Nagaland gi hanagi chief minister TR Zeliang na hai center ga wari sanari naga kanglups ki aningba pam khangi madu hongdana legadabani hanagi interlocutor amasum Nagaland gi governor RN Ravi amasum lenga ki representative AK Mishra da phongdo ki buwafam singa dusu lengdana lehengadabani wari sanari ba nakal animakna khongpham handoktana waroisin ama purakna ba honagadabani naga singna athuba matamda logical oiba waroisin ama lakani habigi thajaba thamli tungan ba media singna pirakhiba report ki matung ina AC Zamir gi maming de pandan hai phibam asida wakai ngangloidabani naga lusingba singna wakhalna sagatpa wafam phongdok loidabani maduna naga singni marakta samamna ba pawangani wakal muna khanthaba ngamba naga lusingba singna sathariba wari sanabagi thauksilasida akaiba wa ngangloidabani lawmaker lusingba singa masum mipum khudimangna naga miyam gi ekhanaba wafam phongdokpadi akaiba leiti adumanama kumsing english amaga samapan humpu dagi underground oiduna lana horoklaba matung pistop sathari haibisining singadabani ngasidi naga nationalist group singna wari sanaba sida saryari UDA lenga na waroisin purakpada mipum khudingma kantholamba pamde yumpham yaudaba madi wakai ngangbana sathariba peace process asi lana lamjingkhiba yai haikhiana su pausna makhatana phongdorakli atopa pawmadana ACERT gi joint director suspend takre ACERT the joint director oina amonghana hapsilakiba Jim Golden's Thinguzam High Court of Manipur gi Chief Justice Sanjoy Kumar masum Justice Antem Bimol gi bench na ngasi suspend tawre haba haina lathokre court asina mamang thagi kunga thu de takiba wayel gi matungina ngasi bench asina Miyoi du suspend tawre haina order thokibani hariba Miyoi du lenga ki higher secondary school amada lecturer oina thabak tawba Miyoi madugi mayokta thongju phaiza laitongdagi Sukham Premji Saini Fugani Thoi Apokpa S Zugin Roma Sum Mayang Impal Konsat Mamang Lekai Degi Singang Wab Sanjoina Kum Sing English Singani Taragani Panu Wakat Ama Quarter Tangalakadagi Oyel Sataduna Lakibani Kona Mamang Hiramasigi Matanga Respondent Oidiba Manipur Lenga ki Chief Secretary SCERT ki Director Commissioner DP Amasu Manipur Public Service Commission ki Secretary da Miyeduna haiba phamadu paiba haibisi loniade maramaduna maki mathakta sabsaba thabak lakhatkadabani respondent number 5 oiriba Jim Golden's Thinguzam post adudagi laukthoknaba khangankhiba su lekhrabani makhatana case adugi hearing mathang satharingai selector saliba thasigi amada Manipur Lenga ki Deputy Secretary BP na Mako Amohana Joint Director gi Pampuna na ba order thokibani haidi haina pausna phongdorakli makasa tharak poina to pa muna lengang na sakhang da college governing body kaya manum tholaktuna college manghan gadawre lengang na yingsinbiu Imphal East District ki manung da amata ngairaba nupi masa singyoeba college oiriba Siri Gaura Govinda Girls College asida state lengana masakhang da governing body kaya tholaktuna huralana da thabak torakpadagi college asi manghan gadawre lenga na yingsinbiu haina Eastern Populars Club na mari lenaba lenga ke authority ki miyeng singsilakli state lenga na approve tawdaba sai naningai oiba governing body gi miyo amata college manung sangbirakanu haibu wafam club asigi president Bon Khuraina phongdokre Khurai Sajor Thoiding Jam Laikai da leiba college asigi campus ta pangthokpa pawmisinga unabagi thoramda Bon Khuraina wafam asi phongdokhibani hairi atopa pawmadana Commando na Miyoi nipan Loukhatkhre Imphal West District ki tungan ba mafam singda thoaningdaba thaudok sing thoktana ba district asigi commando team na lokhatpa security gi section thorang makhada tungan ba mafam singda thi humbagi thabak sa thabda Miyoi nipan verification gi dama lokhatuna city police ta sinakhre ngasi ayuk pung taruk tagi ayuk pung nipan phawba district asigi manungsana leiba
Kawa Naurem Lekai area the Liva, Yum Humdrada, Koina Satuna, Tizinkiva Mada, bail out Mariona Miyoi Samaga Kulom, Masamasagi, Saktakse Putuanduna, verifications at the key, Mipami Pundi Lekiti. Nakalamaram danga silung tilpung mari makhaidagi numidang wairampung mangaga minute taraga manga helakpa fawbada district asigi commando team singna Thangal Bazargi Alugali Dharmasala Boragali Kasturi crossing amadi Yaim store area thi humagi thabak sathabada punna miyoi samaga marfu verification sataki madugi manungda miyoi nipani masagi asengba saktakse puthokpa ngamdabadagi phagatki hari miyoi nipan adu makhatana verification sathanabagi damak city police station na sinakre hainasu pausna makhatari amaromdana Christian missionary school sing victimized tawbagi thawong lepiyu hawkiba matam kyagi Mamangdagi Isterasida Christian missionary singna salaiba mahiroi singda ngehak leitana bom pokayanduna mahiroi amadi school staff sina kian khanganbagi thawong ase miyoibigi satna role gi wangmani saliba thasigi mangada su little flower school mamangna bom mama thamjinduna pokayan khibadu miyoibigi satna role nate thawong aduna nauriba school gi mahiroi singda aki akhang phone batana tana school asigi function in khudimakta su akaiba piri Asiguma Tawong Matunga Satabigano Haina All Tribals Students Unions Manipur Asum All Naga Student Association Manipur Ansam Amasum Cookie Students Organization General Headquarter na Puna Thadorakpa Joint Press Release Amana Mari Lenavasing the Appeal Tauri Christian Missionary School Sing Makhatana victimized of Biganu Suhairi Atopa Pawamadana Moscow na Ukraine Satharakpa military campaign Manunda Russia gi General Ukraine Army na Hatkhre Moscow gi lanmisna Ukraine leptana satharakpa military campaigns manung the Russia gi generals Ukraine lanmisna kaptana Hatkhre haibisi pro Kremlin separatist singna hokipa leba puponmita sabsana confirm tobungam khari Moscow gi general Kutuzov Hatkhibigi pawsi reporter singna hanana war correspondence ki kuthangda Russia na salaibi TV channel singna paw pi khrabane dubo Moscow gi official singna di sabsaba confirmation adu pi dana lakhibani General asi laikhidabaga mari lainana pro-Russians separatist oiriba Ukraine gi lusingba Denis Pusilina fongdorakpada General asina laikhidabada ma ki imung manung amadi maru mapang singi awabada sarugyabaga loinana thamoi sokna awaba fongdukli haibaga loinana Major General Roman Kutuzovna mahaki Otherland gidamak sabsaba matik mathawna adu uthoktuna mapalewa kidamak thawaina pontha pikre haina saitharakli Matam sana general asina maki lanwi singa loinana Russia lebaki dama amadi maki zati gidama akan mamongda lan thengna tunu lakhibani lan gi lusing purel oibada hanba leitraba thawbasina mazati gidama kadai phawba kathoklambagi haibadu maki thabakna taklam le haina pusilina telegram messenger da thadorakpa paw mo da phongdokpuga loinana laikhidraba general Kutuzovki black and white ki photo amasu telegraph ta post torakhi haina su phongdorakli Loiselakpoina Shanghai Express to Pongkiba Tian Mapang Tang Mem the Hapsaramge, Ko Namiyoi Taru Punsigi Padopikre, say Kungamanga Helabami Hatkhre case of Uttar Pradesh ki Pratapagar district ki Ko Amanamiyoi Taru Punsigi Padopikre, Ngasi Additional Governments District Council Rabindra Bahadur Singana Fongdokiba Matungina Ko Nangarang Harivansh Tiwari Anup Om Prakash Rajesh Kumar Ananda Kumar Tiwari Amasum Kamlesh Kumar Pandey Kaubu Miyoi Taruktu Punsigi Padok Pibigi Matakta Lupali Sing Kungamari fine su tauki case asigi petitioner Tripa Shankar gi Worol Paladuna Singhan Hai Tripa Shankar 1995 ta block development chairman gi Mikhal Thengnabaga loinana ma ki masano pathokpa Suresh Narayana Pradhan gi Mikhal Thengnaki 1995 ki April tareta bot adanari ngai manungda Harivansh Tiwari amasuma ka loinaba kangbu ama laklaga voter singdagi ballot paper sing munki amadi makoina apam mongda silnambagi thabak sataki Suresh Narayana makoigi thawong adu yaningdaba phongdok lubada makoina Suresh Narayan buka amada pusilaba matung nongmaina kaptuna halam ki haina su government district council na makhatana phongdokli adu hojikuina di myam paw su matang se lusinjarage masum pathok sakibra soikibalan kiba kya yaro su myam ngak pigani masum matam ge ba marui bi paw su myam da lepalaitan update pizara kan su channel sigi makai digi thamjari and thank you